Sasi Tharuna Chief Minister की phamda Mityeng thamlakla-bra haiba wahang hangnarakhre mathang saida pangthokkodoriba Kerala gi assembly mikhalda hauji Congress ki MP oiriba Sasi Tharuna Kerala gi United Democratic Front UDF ki Chief Minister gi candidate oirakadoribra haiba wahang miyamna hangnarakhre miyangi wahang asi senior Congress lusingba asina ngasi Kerala assembly mikhal gi matangda pangthokko survey gi report ama miyamda share tawrakhaba matungda hangnarakhibani survey aduda UDF tagi Chief Minister oirakpu yaba miyoi singi list Sasi Tharuna khwaidi ki makok thongna lekhi survey report asi Congress lusingba Sasi Tharuna masamangna social media ra share tawrakhibani survey adu independence agency board vibe na pangthokibani amasum survey gi report aduna hauji Kerala gi voter sing lairiba lenga asi samnaraktaba amasum ahongba pambigi mawong mataw phungdoknarakhi ari School bus on bada Maheiloi mapan sokli Uttar Pradesh ki Vizano district ta ngarang school bus ama mathak makha on badagi Maheiloi mapan amasum oza ama sokle hena police na phungtokre police officer lamana phungtokpigi matu ina thawdo du ngarang ayuk Binos district ki Afzagar area ra Kalbat road thokibane hari magna ki bus adu Rimapur amasum Baniyawala khundagi Maheiloi kungi mari rom puraga lakpani kana thawduna lakpa gari amadagi thaidokna bhona bada Driver na control ngamaudo badigi bus adu mathak makha onduna oza ama masum Maheiloi mapan sokhi henisu magna phungdokli Maheiloi singna Lambi da Lou lingsinkhre Danamanjur University manungda lairiba phibam phatraba lambi sing sembidabagi wahauda Maheiloi singna Lambi da Lou lingduna khongjang sangsinkhre loinana university sidigi thangmaiban phawdokpa yariba maning thangba gate sutingkhre khongjang adu yaw university sigi mathematics department gi class representative oinam kiebana hai hauji khoyathongi kalbat semba loidabana maram oiraga lambi satok sin tawbud university manungi lambi seasonary maram as university manung as university malaktaba highway amagi phibamda lakle bo wakhom yawn phongdokhi mafam mani da nomai kapsilam le Imphal police station amasum Lamphel police station gi manung chanba tongan mafam mani da ngarang sakhang da basing nomai kapsilam le police da gi phongwa paun hai ngarang ayuk pung nipan makhairam tabadu uri pok khoisnam laikai da leiba retired doctor Konjang Ganchandra chai khumfu gutro apok laikhidrawa Gaurchandra gi mayung gi thongal sakhang da basing nomai kapsilam le amarom da ngarang ayuk pung nipan makhairam tabadu Lamphel police station gi manung chanba Sagolban Moirang hanubada leiba barasan ba building amagi thongda sakhang da basing nomai round ani kapsilam nairi hairiba building is Sagolban Moirang hanubada leiba soyam dine singa seni phun to apokwa Gopal gini building asigi thongal nomai maru ani pan gi dakpam lerangki thawdu thokpam da Lamphel police amadi mobile forensic expert team sangsinunu yengsinki amasung kanana kari marang gi damak nomai kapsilam libano haiba khangam ngamdri thawdu odu gi matang na thigana be gi damak Lamphel police na case ma lokhat khre hari National Fish Farmer Day pangtokre lamdam asigi mutharaglobu yelhonga ama oiriba ngaki jaw yokhanaba thorang pekhali mamang sai gi nga gi merada makok mathang takraba ngami sing seal gi manapi tunu ikai khumnakhre Department of Fisheries Government of Manipur ni sinduna ngasi Lamphel da leba Directorate Office asigi complex ta kunga manga super National Fish Farmer Day thoram pangtokibga loinana mamang sai English ngani ka kunga mari ta pangtokiba fish farmer cum fish crop competition da makok mathang takraba ngami singda certificate amadi seal gi manapi tunu ikai khumna putre ngasi gi thoram adur Fishery Director T Fulan Special Secretary Fisheries MPSC ki Controller of Examination Case Lalamni Additional Director Fisheries L Zayarani Joint Director Fisheries T Romi Directorate of Fisheries ki Project Officer Hemchandra Ningthaujamna President Member Singoina Sarugyaki Thauramga Mari Lainana Lairik amasu Phongmaga Loinana Saknairaba Saisakpa Hamam Sadanandana Miyamda Isai Khudol Tamduna Thauramadu Buhena Magun Haki Thauramadu Wangang Laduna Fisheries Department ki Director T Folen Hai Manipur Lairiba Mipum Khudimak nga bu pamna saba miyoi ngaktani karigumba thauramama pangthokpa matamda nga asi ayambana sizinaduna lakti Manipur nongmada nga sizinabigi sang asi metric ton 10,000 mathoktai adubu nongmada mathok taba nga gi sang asi lamdam asida lairiba nga misingna puthokpa ngamdabana maram oiraga Assam Andhra Pradesh West Bengal dagi pusilakpa nga na awatpa sing menkhatuna lakti Manipur nongmada darkar oiba nga gi sang asi lamdam asida puthokpa ngamnaba department asina matam gi oiba lokhatpa yaw thaurang sing lokhali akhangai singna phungdokpigi matungina Manipur gi lehawas nongmada nga metric ton 10,000 puthokpa ngambagi potential lei hari Manipur nga marang kaina puthokpa ngamnaba nga mi sing PAMMSY gi makhada khudong sab kya piri masida snatana
NFPDꯒꯤ ꯈꯨꯠꯊꯥꯡꯗ history kaya yenthokre amadi laikai club sing the expert sing thaduna nga masa kapagi training piduna nga marang kaina puthokna ba panam thamli hairi mangna makha taraduna sei khudingi ningol sakoba festival ga mari leinana state ki thakta nga gi mela amadi nga yamna puthokpa तानबगी थरम डिपार्टमेंट सिन सिन्दुना पांथोक्तुना लाखली nga yamna puthokpa ngamba ngami sina sel gi mana pi tuna puning thawgali hainisu ti fulena makha tana phongtokhi ngasigi thoram adu mamang sahi english ngani ga kunga mari da pangtokhi ba fish fair cum fish crop competition ahan ba takhrabi imphal west ki oina laphupa tera de gi salam lokendro mana puthokhi ba nga kg lising phugum de gi satre ko humfuga manga ani suba takraba bisnupur district ki Kordak tagi ningthauzam basanta maan puthokki banga ki jilising taraga treka samri ko humfugan thuamadi ahum suba takraba thawal district ki tentha dagi laimuzam dinamani maan puthokki banga ki jilising taraga treka song humfu tarukta certificate amadi sel oina mathangsin lupa lak tara la amadagi lising khumdra amasum lupa lising yang kai pidun ikai khumna botki mako mathang takraba ngami singbu director t folen ikai khumna bot pagaloina lak di pa sahi singda ngagi potok ena Othokna bagi punging thakotki department ki mekai digi yellow sareng ki project mai pangna pekhat padana tana yellow nga ama oiriba nga kisau su jokhana ba hotnari haina sumang na phongdokhi DMU gi Southern Gate Maheiloi singa thingjingkhre Danamanjira University ki DMU gi Southern Thangba Gate University asigi Maheiloi singa thingjingkhre University Southern Gate amadi Northern Gate ani asida University asiga mari lainana masing yamlaba gari kya satok sin tawbana maram oiraga University asida tamliba Maheiloi singna kudong sadaba kaya mayonari University asigi lambi amadi gate security athuba matamda thambina ba wafam su Maheiloi singi makai digi taksilakri Maheiloi mayam gi mahut sinduna Danamanjuru University Student Union gi President Salamba khagem hai University asigi Northern amadi Southern thangba gate asi University asiga mari lainadaba gari ke asatok sin tawbana University campus manung traffic jam tokli masina Maheiloi sing ningthina class tawba ngamhandri masiga loinana gari ka hena satok sin tawbana lami gi phibam su aduki matik phatri University asigi campus manung da laidiba phibam asi yengsin baga loinana Maheiloi sina thengnari ba khudong sada ba sing ko khonana ba wafam mari leina ba authority da khangan ki ba leire aduma pung asi faw thabak to onthok tana leiri masi Maheiloi khunai gi oina lebak thibani hairaduna University asigi campus manung da mari leina da gari kya satok sin tawri ba sisu tawdana ba apil taraki mangna makhatana hai khoyathungi thong semba loisinna leiba sinasu gari ayamba University asigi campus ta phaw tuna satpegi maram moihali maram asuna khoyathungi sariba thong asisu athuba matamda loisinna ba wapam mari lena basingi pungning singsilakhi ai gi lining bu awang uthak ta pukat kadabani panthau ingen gi thanil lumika mari lena mapuda luklen kat thauni inat ki pauzala madi mitei sakok sakseng sawa numiki tharamama ima laisem ina loisang sinduna nongpok singu thong maitei laikol seloi laimai singda pangtokre ai gi lining bu awang bu thakta pukhat kadabani haina panthongna phongtokre thauram adugi manungsana ingen gi thanil numika mari lainana el santi kamar en nauksana m yohenbi p pakhangba en ningthem tothinna sakpa panthoma pok saithalol isai haiba anawi isai ama phongki thauram aduga mari lainana panthona phongdokpada ngasigi purnima numilasi mayamna khangnaba lolda purnima hairaga khangnai dubu tasengna makidi maitai furuki sak khangnana bagidama thanil hairaga khangnaga banaki maitai ama oina poklagasu maitai sak kok sawa sak aseng saba phangdabadigi namsinduna leiba sak mai saraga lelako punsi mahing oibana namsilaga dumak lai adubu kumja english ngani ga kunga manga sina lakpadigi maitai lainingbu sakang khan minasi salai taret sing punsin minasi mitai lol sakhona bo khona minasi ngasi pangthok liba thoram asi haukiba mamang matamdagi hauna ngasi thanil numit leptana aduma pangthok tuna lai masa gi furuki tungan balaining amamam lay dubu hingminari ba mioi bai khoina dharma jati bijati thiduna furup amaga nungsina si puna sakhut minasi haina pangthok thoram naiki panthau na makha taradun hai mioi bai khoi khudingna ai gi laining bo awang matha pukat kadabani laining hai bisi yamna maru oi ba mani masina laiba ama kunchili bani furup amagi masak tak pangamli bani amasum laisak mana banati phije chaksa mana banati maitai sakti nga ga sakka sabani nga hongba sa hongba pinabiyu haina laisul kutimak yauri banaki maitai lebak the laidi bai khoi kharadi laining thau ninglaga su maitai oibada yaroi da yauri laining laisang sakok amamamni
amasum laisaktugi matuina saba laisangni laisangsingsi yenglaga aikoina khanggadaba naiki loina laining thau laimarel ninglabasu maitai oiba yaroidaba frup lai haibasi maitai aikoina khangpham thuaiki loina aikoi masel nungsina si wari khudimak negative positive laigani positive ta laukhat kadabani asumna thaba khudimak wahi khudimak thausil khudimak masa khaini yengma mathaktai wari tabada wakhal laita na phai amasung wahi khudimak wakai oina lauridabani wa mapum oina lauduna mioi bai khoi nungsina kadabani maru oina mioi bai khoina lamgi sumapuni furup ki leiriba laining du ki sumapuni sakhotron ki sumapuni satnabi inat ki sumapuni lon gi dasu mapuni mioi bai khoi gi laining lon furup lon laipak lon amadi hingbara sangliba identify tawza saingak lon pairi bai khoina mioi ba furup ki hingna bagi damak sakhotlon gi thawdang pugodabani hingbara wari na handuna miyam gi mit mai pang na lairi ki masa ohengadabani haikena su pau sida makhata na fongdorakli ado tendana sum miyam na thamjage haujigu na di miyam pau sima tang selu sinjarage mas makhata banau babde miyam punangai mina sena senel sigi makeri gi myang phamda makhata na thamjari makhata banau babde miyam punangai mina si